ELITETV teamna aikoina hozik Imphal manunggi akoiba mafamsingda lengakna thamliba curfew sing asi akoina ELITETV teamna miyamda curfew live miyamda ying papaudam jabagi saruga moina akoina si chaliba mafamsing asi Imphal manunggi akoiba mafamsingni lengakna thamliba curfew sing mafamsing asi daida curfew gi mami taribra tadabra haibadu koina chatuna miyamda paudam jabani अखोइन होजिक चचरीबा मफम असिददी होजिक फावबगी ओइना मियोय अमता मपान थोकनबा थेंगनदे लंबिदा गाड़ी चटपगी चांगसु अदुमक हंथखी अदुबु हौखिबा पुंग कुनगा मरीगी मनुंगदा मियोय चमापन कुनगा निपान पॉजिटिव ओइरगा तरानिथोइदी सीकी चनिपान होंफु निपान ngarang फावबददी फगतखे Official gi oiba report ki matungina ngarang numidang wairam faubada Manipur da COVID-19 positive oikiba apunma masing lising marifuni pan chamapan humbutra nipan gi manungda mioi lising humbutra taret ka chamani fu taret phagat khiduna fagat pagi chang se chada marifu taruk dasmik taret sinoda leike Manipur da COVID-19 gi ahanba wave lakhiba matungda fagat pagi chang asi chada marifutara mapan gi adoida leiramlavane amadi chaliba chahi asigi April thadagi second wave laktuna positive oibagi masing leptana hengalakpadagi ngasi ngarang numidang wairam faubada fagalakpagi chang asi chada marifutaruk dasmik taret sinoda leikibane July gi tang kunga mathoi gi nungthil dagi July gi tang kunga nithoi gi nungthil fauba haibadi ngarang faubada general population gi mioi asi chamapan ga kunga mathoi amasung central security personnel taret puna mioi chamapan kunga nipan positive oikiba adu Manipur gi tongan ba mafam singda leiba government amadi lanai gi health care facility sing amadi testing center singna punna mioi lising manga ga chawa Yangkai mangagi sample lautuna rapid antigen test RT-PCR gi test makal sing taubada thengnakibani haina COVID-19 command control room amasung IDSP gi COVID-19 gi testing report singnasu phongdorakpa leikrabani ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯃꯄꯥꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗꯤ ꯒꯥꯔꯤ ꯃꯆꯥꯅꯆꯤꯡꯕ ꯄꯨꯂꯤꯁ ꯈꯨꯗꯤꯡꯃꯛꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯃꯃꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯖꯔꯤ Laingakna thamkhiba ngasi numit tarukni chansalaklaba curfew asina asuki matik ahongba kaya amadi hojik phawbada ELITETV team na koina chatuna yengjabada aduki matik laingakna thamliba curfew asi mapum phare haina aikoina mitki oiba paudamda adumak leizari
positive oiba masing yambada Imphal West amasung Imphal East district ki manungda leiriba Thawal district ta mioi yankhaiga mari nauna positive oikhibaga loinana district asigi COVID-19 positive oiba missing lising taret ka chamri humhumdoi suduna Churachandpur district tagi kunga mapan heli ngarang faubada positive oibagi chang wangbaga loinana sibagi chang su wangliba Bisnupur district tana haukiba pungkunga mari gi manungda mioi Humbutra mapan positive oiduna district asigi positive oiba masing su lising taruka chama marifutara humdoi shukre.
COVID-19 लाइसेट असि ngakthonabagidamak COVID ki vaccine kapana लाइसेट असि mari lenaba laina लाइसेट singdagi ngakthoksaba ngami masida natana लाइसेट asina sanghandanabagidamak matam matamgi sarkarna pirakpa sana kangon sing aikhoi ngakna satminarasi Cowin apps ta register topiduna adomsu suksoi soidana vaccine asi kapthokpiu COVID ki vaccine kapthokpuna COVID laitaba iramdam ohiminarasi aikhoi vaccine kaplese aikhoi vaccine kaplese aikhoi vaccine kaplese hongi punchi saukhat thong anjilesi jati bizati khai den corona lanjang thengnerese aikhoi vaccine kaplese corona dingomnesi punchi saukhat mai kaida hanna palese punchi saukhat mai kaida hanna palese asengmune aikhoi pone vaccine kap thokuna corona de ngak thokuna hani ki punsi bu hanjano hanabada adon sorok yabi Tamo, kaya lo sandribo. As karangana sa siya na harago. Kaya noy sibo, kaya siya pinay siba. Hima, COVID ki vaccine kap thok siya na ngara dupaz na hainay dudi. Ay haksang ka sutog de. Ay kapoy. Nate, haksang ka sutog de ba inguni da kapa kay kada no. Ay kapoy sin. Tamo, narak dringay dana isa na hanay sexual ho na patro. Kap thok po na patabraba. Hoyare, section man na nung kapuro. Ay kapoy. As